Punsila si ekoi imalebaki damak haiba wakhalonda Federation of Civil Society FOCS Manipur na sinduna 𝐻𝐿𝐄𝐄 sumang nila sanglenda ngasi nongmagi oiba People's Convention on Present Scenario in Manipur pangthokre. Tongan ba district singdagi lakiba saknairaba miyoising civil society organization marapaibi lukayagi luchingba singna sarkyaduna pangthokhiba mifam aduda kuki militant singna makhoigi tongan ba lengak amagi demand tawduna chatharakliba violence asi matau karamna theinagani Manipurgi apunbagi saktam kanaba hotnabada lawgadaba thawdangi matangda khunja singna lawgadaba thawdangi matangda makhoi masa masagi oiba wakhalon phongdoknakhe ngasi pangthokhiba miyamgi oiba convention aduda warep ani lokhi warep sing adudi hojik thokliba conflict asigi himai chumnaba committee ama semle committee gi mamingdi ahanba committee gi ahanba mifamda lakthokpa ani suba warep na tongan ba district singdagi lakpa nupi miyam amadi district level organization singi apambagi matung ina August 10 English ngani kun humdoida nupi mayamgi khongchat ama Churachandpur amadi Kangpokpida chatpa haibasini Manipur University Anthropology Department ki hanagi head Dr. W. Nabakumar na moderator oiduna pangthokhiba thoram aduda FOCS ki president H. Manihar na hai loop ki politics ki khenaba khudingmak thadokna aduna mangda taduna leriba issue asi loishinaba hana hotnaba mathoktai wakhalon manadana magi aningba lambida changsilabadi mai pakpa ngamloi miyamgi apambagi matung ina Central Committee ama semduna tawgadaba thabak ama tawina changsin minasi habagi pandamda miyamgi apamba wakhalon lawduna thabakta onthoknaba mifamsi pangthokpani mahangna makha taraduna Central Paramilitary Lag ama makhairom leiriba asina LAAN asi loshinaba thabak tawbaki mahuta kuki militant singda phone na sawgatlabani makhoi halan khibana fare state force singda thauna pibiro awat paleirabasu mareibaki damak kathok charagi haiba naha kaya leire lengang na makhoi bu sak khangbiu haike Makhoi numituda nupi masa ani ka pharga mapamtuda naked torokanda khatang mas togi basi masi kari gino habise horpadu Manipur lebe intelligence na TV braba makhoi phanek phiron selaka phabra natrako makhoi karamba phizon da phai natrako masa da kari yor mage se karana investigation torge ba masi toromage de ngasi pithribi gi khwaida ge na afa prime minister da hariba modi ji na numit humjaga nipani wangang drakanda adu kumba naked so urakanda makana wangang ko se magi wakhandu yam thina handa ba wakhanda leire me haibaduni mana wangang ge haiba taragadi gujarat ki rayota nupi ki naked torokanda mai thagi ge ba madu de wangang gi da braba masi reasonable oi da wa famne aduna Manipur government na makoi lakh tara pi bai ba se masi maitai khunai bu namdar makanda koi adakul mabu ku ki sinde increase da one ba famje ma tam se akoi sanga da ba bijal distinction chandra kanda akoi na ope ga dang gi type da imai bian sing da like local club sing je awa ba pe gi megerum da chatpa se masi chatna ba ke da makta sem ba committee si ke loina na district level da ba local level da koi sem kanda apun bai ba wakan se sala kanda samara ba LAAN sanga se ka se pura LAAN changmi na ba sit-in protest famase jo ko Manipur pumugi na phamin na ba maina sa se ju samana ba phom da samana ba kulau do laro ka da changhen manu ya na bagi wakan do ni yam chauna ngasi kuki jina toriba pope ganda ase masi ko thengna ba ngamna na ba makoi na toriba haijali ba khuding ma sim basi kamai tokdra ka dagi kamai tokdra makoi na thengna ga dagi habagi wakhalo ko na maruina ko na pamjari badi lairi ba sia so imalu mayam se aigi wakhalo da thado ka